Pauchadi Puparu Pau Karab the Dojari Manipur ki Pusankhiba Lupa Crore Marfutra Henba heroine Delhi Police na Pare Delhi Police na Malem ki Thak Mayai Kaba Chinchak Lalon Bakangu Bapagakiba Loinada heroine kilogram kulum de Papa Thamkhre Lupa Crore Marfutra Henba ki Mayai Kaba drug aduga Konnana Mioi Manga Sopagatke Delhi Police ke statement amana IK Assistant Commissioner of Police Atar Singha Yankada Inspector Shiv Kumar amso Inspector Karambir na luchingba police team amana malem ki thak Mayai Kaba drug lalon bakutpu ama phagat pangamle Manipur Assam Uttar Pradesh Bihar amso Delhi da drug lalon bagi thapak tawbo mioi khutpu ama leire hai pau phangbadagi Delhi Police na akanaba thawrang ama lakwatuna mioi panga heroin powder kilogram kulumdoi ga konana phagat pangam khibane numit ki ani sangna chatharakhiba operation asigi makhada Delhi Police na pharaba mioi aduna lupa crore marfudra rongi oigedaba heroin powder adu Manipur da ki lona puraklaka India ki tongan mabafum kaya juana bu hotnaramane Manipur da leiba mioi aman heroin powder adu Myanmar da ki puraklaka mioi khutpu asida khusinara khibani aire maragashida WY tablet ka kona na pharaba ama positive oiramle haukiba tang tara ki numidang pung tararam tabada Kakching district police ki team amana koijam khuldagi naha ahum WY tablet piece lising tara ka kona na phakiba adugi maraktagi amma ngasi Thawal district hospital da Covid-19 test tawada positive oiramle 21 asipo phabada Yaoruba Kakching police ki team quarantine Touduna Thamkhre hariba 21 asi Thawal district hospital asimaki casualty da medical checkup Tawkhibana hospital asigi casualty amasung trauma center ta sanitization tawbage tangai fadaba leber ngasi nokthil pung mari dagi tha asigi taramari ge nokthil pung ahum phaba hospital asigi casualty ama trauma center thinglagani aina district hospital Thawal ki medical superintendent Dr. CS Meman thador pachirol amana aire nakalabaromda Nemarna Pumaga sponsorship til tawnakre Nemarna Pumaga loinen endorsement til ama tawnakre aina Brazilian superstar asina matam kuina dugi sponsor oiduna lakhiba Nike ga mari taknakraba matung sayol ani leiraga German company asina lauthokre malem gi khwaidagi mamal tangba player asina Puma gi poster boy oina mahaki anoba role lawragadaba du social media da thagatba phongba chithi amada confirm tawki ayak pele Graf Yosebio amasung Maradona gumba apaw football legend singi video singi eklaka sawrakhibani makhoi kudimakna Puma da dil tawnar sanakhi masigi maram sing asigi makta ngasi maktagi horaga ayak na makhoina oikibadu oiraknaba khwaidagi chawrba football legend singba mateng pangkiba pran asiga amatu oina punbada ikai khunaba tai aina magna ikhi Neymar na su aduga Puma na su contract gi sanakada pamatanggi akupa marol natragana dil adu kaya yamna senphumgino haibadu di pithokide Miyamgi pungning da singnaraga leirakhiba wafamdi sahi kunganipan pharaba asina mahakna sahi 13 khakta ngariba haithoi singthoreba ama hek oirapadagi mahakpa sponsor tawduna lakhiba company Nike ga mahaki tawnakiba endorsement dil loisanakiba adudagi Puma ga sign tawnagani aibasini dil ama tawnakre haibagi paw adu ahanbada Brazilian sports side Sporty Inter taibona phongke masi Neymar gi sok lising ani taraga tarita Barcelona dagi PSG da transfer tobagi wari sabak phalakibagi thoidokna masak khangnaribani amata ngairaba akhanaraba pawni haina takladuna Sporty Inter taibona ai agreement amasung Neymar gi Puma gi damak ahanba promotion thokpagi matangda akupa marol singdu lakadaba numit kharanisida airaklagani thajai Neymar na dil ama loisinakre aibagi ingit bitanaba honaki aina Sporty Inter taibona aike magna brand asigi samnaba Puma football amasung atop account nipandu handakta Instagram da follow tawki amade masama ki picture ama sakol sen numit thagatki madu background to Puma gi murti ama oibagum manke Neymar gi Nike ga tawnakhiba akon bag agreement adu punna $1 million sama sukna manga gi senbam oiba sahi taramatu gi contract amani haine report tawnakhi mahakpu malem gi tare chuba chel khwaidi yamna phangba celebrity ni haiba thakta thamliba Forbes magazine na handak jahi ki mahaki phangleba senfam ase endorsement dil yauraga $1 million marfudra manga daspek manga ni aina hisab pare PSE na sok lising ani taraga tari ta Barcelona daki mahake transfer tawbagi damakta record am oina euro million chari kuni thoi pikhe yengbada masa taba ba Twitter tetu yamna yekba ngasi phabu hongtriba samkak lakak amasung social media da jamla po follower dai bagal loinana Neymar ase sports amasung masigi wangda khwaidagi masaknai pa ming singi manungda amane atumoinamak mahaka brand na kadigumba kanda mahake mingda thianbiri chanabungda critics singna mahakbo matching da songsinaraga Paul Lona Bahonai Aina Maral Siri Sanabungi Mapandana Mahakna text Tituktabi amasung sol sing ani taraga mapanda Arepki Maral ama sirak padagi case mayok naki Brazilian police na rape case adudi evidence wali haiduna laukide
mahak PSC ki Champions League final Bayern Munich ki khutta maiki kraba matungda ai baija da shuti amalora matungda Covid-19 ki test positive oiramle ki ngarang PSC ki League 1 season opener phawba phangkide aroi content sing asig maru pau khara si pau tumjari pamani local news YouTube channel abade Facebook page asidagi yengmir bopna mo pathaga chari loinana channel asina dom da kana rabadi subscribe like and share to work out you gonna put amaka na thaga chari